Thawai Miral Women's Wing hi miut singi team amana ngasi numidang wera Manipur ki governor Anusya Uike ko natuna hauzik lamdama sa thoklibe irang asi matang da wakat krei governor na fogok saw ikai gi kunja sing na thingnari ba wa basing mafum adu da hak thingna na chatuni ging singani haida governor na thazaba pirakla hari hauzik lamdama sa thoklibe irang asi matang da ngasi numidang wera pung manga makhai tawa duaida Thawai Miral Women's Wing hi miut singi team aduna Manipur ki governor Anusya Uike ko naki team aduna governor ga unaraba matung paumi singa unaba mada Thawai Miral Women Wing ki convener ti Sujatana hai governor ga unabadu da hauzik lamdama sa thoklibe irang security force na khongjang loi sing da chathariba henba thawong thiba khangdan lairiba mahirani ki thawa yautraba haksa national highway sing da khulai paiba sing da chathariba sankhai tumkhai amadi ngarang sabung khokta thokiba irang adu da Indian Army ki personal sing na nupi sing da fukiba paumi sing na mathau tawbada athingba pikiba asna chingma hiram kaya ki matangda governor unadun wari sanake maduda governor lamdam asda tangdu laitaba hanjilaknaba akan mamong do honari phogoksa ikhai gi khunja singna thengnari ba awaba sing gengshina ba mahakta mafum adu da chatkani Kongsera da Thawai Miral Women Wingi Thomi Singsu Saruk Yapiu Hairaki Loina Rangarang Sabung Kokta Tokiba Irang Aduda Indian Army gi personal singna nupi singna fukiba paumi singna mathau tawbada athingba pikiba tugi matang da yengsingani abadi National Highway singda kulai paiba singna chathariba sankhai tungkhai asi yengsinduna chanava action lokhatkani haina thazaba piraki haida mahakda makhataki ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯐꯕꯥꯛ ꯆꯥꯎ ꯏꯈꯥꯏ ꯍꯥꯏꯕꯗꯒꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯃꯥꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯃ ꯃꯣꯏꯒꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯄ꯭ꯔꯖꯥꯗꯨꯅ ꯍꯥꯏꯔꯛꯄ ꯑꯃ ꯂꯩ ꯍꯥꯏꯕꯗ ꯃꯥꯅ ꯑꯣꯀꯦꯅ ꯍꯥꯏꯔꯒ ꯃꯥ ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯍꯧꯋꯤ ꯑꯗꯣ ꯃꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯃꯥ ꯐꯕꯥꯛ ꯆꯥꯎ ꯏꯈꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯚꯤꯖꯤꯠꯇꯣ ꯆꯠꯁꯤ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯛꯏ ꯍꯌꯦꯡꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯥ ꯂꯣꯏꯅꯃꯛ ꯅꯣꯠ ꯇꯧꯍꯧꯋꯤ ꯃꯥꯒꯤ ꯔꯥꯍꯨꯜ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯑꯗꯨꯒ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯁꯨ ꯊꯨꯅ ꯑꯥꯎꯠꯄꯨꯠ ꯄꯤꯔꯛꯀꯦ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯤꯗꯣ ꯃꯣꯏ ꯁꯁꯄꯦꯟ ꯆꯠꯄꯒꯤ ꯊꯕꯛꯇꯣ ꯃꯣꯏ ꯇꯧꯒꯦ ꯍꯥꯏ ꯑꯩꯅ ꯊꯨꯅ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯖꯥ ꯏꯪꯗꯕ ꯍꯥꯏꯕꯁꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯒꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯃꯌꯥꯝꯗ ꯈꯪꯍꯜꯂ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤꯗ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯃꯣꯏ ꯃꯉꯥꯗꯤ ꯁꯁꯄꯦꯟ ꯆꯠꯈ꯭ꯔꯦ ꯇꯔꯨꯛꯁꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯒꯗꯤ ꯄ꯭ꯔꯖꯥ ꯏꯪꯙꯗꯤ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯀ꯭ꯋꯦꯜꯗ ꯆꯠꯇ꯭ꯔꯦꯅ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯦ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯂꯩꯔꯤꯁꯦ ꯏꯀ꯭ꯋꯦꯜꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯀꯨꯀꯤꯒꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦ ꯍꯥꯏꯗꯅ ꯁꯔꯀꯥꯔꯁꯤ ꯎꯔꯒ ꯂꯩꯔꯦ ꯑꯗꯣ ꯁꯔꯀꯥꯔꯅ ꯎꯍꯟꯕ ꯎꯍꯟꯗꯕ ꯍꯥꯏꯕꯁꯦ ꯏꯀ꯭ꯋꯦꯜ ꯊꯕꯛ ꯇꯧꯔꯀꯥꯟꯗꯅꯤ ꯀꯥꯞꯊꯔꯛꯄ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏꯗꯤ ꯗꯤꯐꯦꯟꯁ ꯇꯧꯕꯅꯤ ꯃꯦꯝ ꯀꯥꯞꯊꯔꯛꯏꯕ ꯃꯊꯛꯇꯨꯗ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯈꯣꯏꯒꯤ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯊꯤꯡꯉꯨꯕ ꯌꯥꯗ꯭ꯔꯥ ꯃꯣꯏ ꯑꯗꯨꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯗꯨꯅ ꯃꯣꯏ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕ ꯃꯍꯨꯠꯇ ꯃꯣꯏꯅ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯏꯃꯥ ꯏꯕꯦꯜꯗ ꯐꯨꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯅ ꯃꯁꯤ ꯊꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯃꯥꯅ ꯃꯟꯗꯦ ꯐꯥꯎꯇꯪꯒꯤ ꯃꯥ ꯇꯥꯏꯃꯤꯡ ꯂꯧꯍꯧꯏ